ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ-ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ. ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯐꯤ ꯁꯥꯕꯤꯁꯤꯡꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯐꯤ ꯁꯥꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯔꯤꯡ ꯑꯃꯗꯤ ꯃꯁꯥ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯝꯕꯗꯨ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 9,000 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ. ꯃꯣꯇꯣꯔ ꯃꯆꯥꯅ ꯂꯨꯄꯥ 2,000 ꯄꯤꯔꯝꯕꯗꯨ ꯍꯧꯖꯤꯛ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ. ꯃꯣꯇꯣꯔ ꯑꯆꯧꯕꯅ 3,000 ꯄꯤꯔꯝꯕꯗꯨ ꯁꯨꯞꯅꯒꯤ ꯍꯧꯖꯤꯛ ꯂꯨꯄꯥ 2,250. ꯁꯥꯏꯀꯜꯒꯤ ꯇꯔꯦꯡ 2,000 ꯄꯤꯔꯝꯕꯗꯨꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,150ꯗ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯤ. ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕꯒꯤ ꯑꯣꯏꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯦꯚꯦꯂꯦꯕꯜ. ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛ ꯉꯁꯤꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ. 8729844108. ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯒꯦ, 8729844108. ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ. ꯈꯪꯃꯤꯟꯅꯔꯁꯤ. ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯜ. ꯂꯩꯔꯝꯕ ꯑꯄꯟ ꯑꯔꯥꯛ ꯄꯨꯟꯕ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗꯒꯤ ꯀꯣꯛꯂꯒꯅꯤ. ꯊꯕꯛ ꯃꯥꯏ ꯄꯥꯛꯄ, ꯁꯦꯟ-ꯊꯨꯝ ꯅꯤꯡꯊꯤꯅ ꯇꯥꯟꯁꯤꯟꯕ ꯉꯝꯕ, ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ. ꯊꯥꯖꯗꯕ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ. ꯑꯌꯨꯛ ꯄꯨꯡ 10ꯒꯤ ꯇꯨꯡꯗ ꯑꯐꯕ ꯈꯣꯡꯁꯥꯜ ꯂꯩꯒꯅꯤ. ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯐꯪꯖꯒꯅꯤ. ꯅꯆꯥꯛ ꯅꯔꯟ ꯆꯠꯐꯝꯗꯤ ꯋꯥꯠꯇꯦ. ꯄꯛꯅꯕ ꯃꯆꯨꯅ ꯏ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛꯇꯤ ꯈꯖꯤꯛꯇꯤ ꯐꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ. ꯃꯊꯪꯗ ꯕꯤꯠꯁ ꯔꯥꯁꯤ. ꯉꯁꯤꯁꯨ ꯗꯥꯎ ꯂꯩꯇꯦ. ꯑꯋꯥꯕꯅ ꯍꯦꯟꯕ, ꯑꯅꯥ ꯑꯌꯦꯛ ꯅꯪꯕ ꯌꯥꯕ, ꯊꯕꯛ ꯊꯧꯔꯝꯁꯨ ꯑꯄꯟꯕ ꯍꯦꯟꯕ ꯃꯇꯝꯅꯤ. ꯆꯦꯛꯁꯤꯟꯁꯤ. ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅꯕꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯒꯅꯤ. ꯃꯇꯥꯡ ꯆꯥꯔꯕꯗꯤ ꯅꯥꯏꯇꯣꯝ ꯋꯥꯔꯦꯞ ꯂꯧꯕꯗꯁꯨ ꯀꯥꯏꯔꯣꯏ. ꯑꯁꯥꯎꯕ ꯂꯣꯏꯅꯔꯕꯗꯤ ꯃꯥꯡꯖꯩ. ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ マイケイꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯈꯤꯔꯣꯏ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ. ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15 ꯊꯥꯡꯖ ꯅꯨꯃꯤꯠ ꯊꯧꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯕꯤꯠꯁ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯨꯛꯀ ꯍꯟꯅ ꯈꯪꯍꯟꯖꯔꯤ. ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯤꯠꯁ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯦ ꯂꯩ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯈꯤꯔꯣꯏ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ. ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ. ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ. ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯃꯥꯡ ꯐꯥꯎꯕꯗꯤ ꯗꯥꯎ ꯂꯩꯔꯤ. ꯊꯕꯛ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯂꯩꯔꯝꯕ ꯗꯥꯎ ꯍꯟꯊꯈ꯭ꯔꯒꯅꯤ. ꯃꯁꯤ ꯈꯪꯅ ꯊꯕꯛ ꯇꯧꯕꯤꯌꯨ. ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ. ꯈꯥꯡꯕ ꯈꯖꯤꯛꯇꯪ ꯀꯜꯂꯕꯗꯤ ꯃꯆꯨ ꯇꯥꯅ ꯊꯧ ꯄꯥꯡꯒꯅꯤ. ꯌꯦꯛꯅꯕ ꯃꯁꯛ ꯈꯪꯅꯕ ꯍꯣꯠꯅꯧ. ꯐꯤꯡꯒꯅꯨ. ꯆꯤꯟ ꯌꯥꯡꯕꯁꯨ ꯌꯥꯗꯦ. ꯄꯛꯅꯕ ꯃꯆꯨꯅ ꯑꯇꯤꯌꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯋꯥ ꯂꯦꯞꯇꯕ ꯐꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ. ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯟꯖꯔꯤ. ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯦ ꯑꯇꯤꯌꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯋꯥ ꯂꯦꯞꯇꯕꯅ ꯐꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ. ꯃꯊꯪꯗ ꯀꯔꯀꯠ ꯔꯥꯁꯤ. ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 15 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ. ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯣꯝꯒꯤ ꯑꯐꯕ ꯃꯇꯝ ꯂꯥꯛꯂꯒꯅꯤ. ꯀꯥꯟꯅꯕ ꯐꯪꯕ, ꯂꯩꯇꯦꯡꯒꯤ ꯄꯣꯠ ꯐꯪꯕ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ, ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯕ ꯑꯣꯏꯒꯅꯤ. ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯁꯥꯜ ꯂꯩꯒꯅꯤ. ꯂꯧꯁꯤꯡ ꯈꯔ ꯋꯥꯠꯂꯕꯁꯨ ꯅꯤꯡꯕꯗꯤ ꯊꯨꯡꯖꯒꯅꯤ. ꯃꯍꯨ ꯆꯥꯎꯕꯅꯗꯤ ꯍꯥꯟꯅꯒꯨꯝ ꯌꯦꯡꯊꯤ. ꯋꯥꯖꯥꯎ ꯉꯥꯡꯒꯅꯨ. ꯄꯛꯅꯕ ꯃꯆꯨꯅ
ꯑꯉꯧꯕ ꯃꯆꯨ ꯄꯪꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯄꯪꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯨꯝꯅ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯀꯔꯀ ꯔꯥꯁꯤ ꯊꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 35 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯀꯔꯀ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯔꯀ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯑꯉꯧꯕ ꯃꯆꯨ ꯄꯪꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯄꯪꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯠꯂꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯨꯝꯅ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯃꯊꯪꯗ ꯁꯤꯡꯍꯥ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 35 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯥꯡ ꯐꯥꯎꯕꯗꯤ ꯐꯈꯤꯅꯤ, ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟꯅ ꯍꯦꯟꯕ, ꯁꯦꯜ ꯍꯦꯟꯅ ꯆꯠꯄ, ꯃꯤꯅ ꯊꯥꯖꯗꯕ ꯑꯣꯏ꯫ ꯑꯌꯨꯛ ꯄꯨꯡ 10 ꯐꯥꯎꯕ ꯂꯣꯏꯅ ꯀꯥꯟꯅꯒꯅꯤ, ꯅꯊꯛ ꯊꯣꯡꯕꯇ ꯅꯠꯇꯅ ꯃꯤꯌꯥꯝꯅ ꯇꯦꯡꯕꯥꯡꯕꯤꯒꯅꯤ, ꯀꯥꯏꯅꯕ ꯂꯩꯇꯅꯕ ꯅꯣꯡꯂꯨꯛꯅꯗꯤ ꯆꯠꯂꯨ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯣꯝꯂꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯪꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯌꯥꯝꯅ ꯐꯩ, ꯊꯧꯅꯤ ꯄꯣꯠꯂꯨꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯊꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯥꯒꯁꯀꯤ ꯇꯥꯡ 35 ꯅꯨꯃꯤꯠꯀꯤ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯨꯛꯀ ꯍꯟꯅ ꯈꯪꯍꯟꯖꯔꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯅ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯀꯣꯝꯂꯥ ꯃꯆꯨ ꯄꯪꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯃꯥꯏꯀꯩ ꯄꯪꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯌꯥꯝꯅ ꯐꯩ, ꯊꯧꯅꯤ ꯄꯣꯠꯂꯨꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 35 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯄꯨꯝꯕ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗꯒꯤ ꯀꯣꯛꯂꯒꯅꯤ, ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯐꯪꯕ, ꯂꯩꯇꯦꯡꯒꯤ ꯄꯣꯠ ꯐꯪꯕ, ꯂꯥꯏꯕꯛ ꯐꯕ ꯍꯦꯟꯒꯠꯄ ꯑꯣꯏꯔꯅꯤ꯫ ꯑꯌꯨꯛꯇ ꯅꯤꯡꯕ ꯃꯄꯥ ꯆꯥꯗ꯭ꯔꯕꯁꯨ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯊꯣꯏꯅ ꯂꯥꯏꯕꯛ ꯐꯔꯅꯤ, ꯊꯧꯅꯥ ꯐꯨꯗꯣꯛꯄ, ꯅꯤꯡꯊꯤꯅ ꯊꯧ ꯄꯥꯡꯒꯅꯤ, ꯑꯐꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯗꯤ ꯋꯥꯎꯊꯥꯡꯅꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯪꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤꯕꯨ ꯑꯣꯏꯕꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯨꯝꯅ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ꯫ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 35 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯟꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯋꯥꯎꯊꯥꯡꯅꯕ ꯃꯆꯨ ꯄꯪꯅꯩ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯪꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯨꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 35 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯇꯉꯥꯏ ಫದꯕ ꯊꯕꯛ ꯂꯩꯔꯕꯗꯤ ꯉꯜꯂꯤꯉꯩꯗ ꯇꯧꯕꯤꯍꯧ, ꯊꯦꯡꯊꯔꯕꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯔꯣꯏ, ꯁꯦꯟ ꯇꯤꯡꯕ, ꯀꯥꯟꯁꯨ ꯀꯥꯟꯅꯗꯕ ꯑꯣꯏ꯫ ꯑꯌꯨꯛꯇ ꯊꯕꯛ ꯄꯥꯡꯒꯅꯤ ꯅꯠꯇ꯭ꯔꯒ ꯊꯕꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯖꯒꯅꯤ, ꯑꯔꯤꯕ ꯃꯔꯨꯞ ꯅꯆꯥ ꯅꯅꯥꯏꯒꯤ ꯃꯇꯦꯡ ꯂꯩ, ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯪꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯨꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯊꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 35 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯛꯅꯕ ꯃꯆꯨꯁꯤ ꯂꯩ ꯃꯆꯨ ꯄꯪꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯪꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯨꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 35 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯁꯨ ꯑꯗꯣꯝꯒꯤ ꯑꯐꯕ ꯅꯨꯃꯤꯠꯅꯤ, ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯐꯪꯂꯛꯏ, ꯃꯤꯅ ꯆꯥꯜꯂꯤ, ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯪꯏ, ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯜꯂꯤ, ꯋꯥꯈꯜ ꯊꯣꯛꯀꯅꯤ, ꯑꯣꯏꯖ ꯑꯣꯏꯊꯛ ꯌꯥꯝꯅ ꯐꯪꯖꯒꯅꯤ, ꯆꯥꯗꯤꯡ ꯍꯟꯊꯒꯅꯤ, ꯃꯤꯇꯣꯞꯅ ꯏꯟꯁꯤꯟꯕ ꯂꯧꯔꯕꯗꯤ ꯃꯤꯆꯪ ꯍꯟꯊꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯏ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯏ ꯃꯆꯨ ꯄꯪꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯅꯠꯇ꯭ꯔꯒ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯪꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯝꯕꯤ, ꯊꯧꯅꯤ ꯄꯣꯠꯂꯨꯝꯅ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯑꯃꯨꯛꯀ ꯍꯟꯅ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯍꯨꯝꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 35 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯟꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯄꯛꯅꯕ ꯃꯆꯨꯁꯤ ꯏ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯆꯥꯝꯕꯤ, ꯊꯧꯅꯤ ꯄꯣꯠꯂꯨꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ
ngasi thawan gi humni pamba August ki tang 35 thangje numiki Dhanu Rasi gi phol amu khangminarasi ngasi numi yungba matungdagi adongi afaba matam laglani angam athona sambiba kanaba pibiba tungi lambi semhauba yaba tanja phanglani ayukta mipaiba poklumlabasu ayuk pung 10 gi matungdagidi wakhal leitagani oijaba phangani phinglabadi kok sagadawri maidagi jeksilo paknaba masuna hangapa masu pangnai aduga paknaba maikeina singkhai maikei pangnai thawni polamna lei sini angangba sa pakhangi obana ningjaba kharadi thungani amuka hana Dhanu Rasi gi paknaba masu amadi maikei amu hana khanganjari ngasi thawan gi humni pamba August ki tang 35 thangje numiki Dhanu Rasi gi paknaba masu amadi maikei khanganjari ngasi gi oina Dhanu Rasi gi paknaba masu se hangapa masu pangnai aduga paknaba maikeina singkhai maikei pangnai leisa pakhangi obana ningba kharadi thungani thawni polamna lei sini angangba mathangda Makar Rasi ngasi thawan gi humni pamba August ki tang 35 thangje numiki Makar Rasi phol amu khangminarasi hiram khudingda khudong chadaba matamni yengnabu sukanba angam athauda yengthiba pungning langtangnaba afa apunaba oi asa chawba chin kanba akhang ahi tanadana ipa saruba pathokani kaiba nangani maruki mateng kanagani paknaba masuna higong masu natraga okthangnaba masu pangnai aduga paknaba maikeina makha natraga santhong maikei pangnai leisa pakhangi obana ningban ama oigani thawni polamna lei asangba amadi kismis amuka hana ngasi thawan gi humni pamba August ki tang 35 thangja numiki Makar Rasi gi paknaba masu amadi maikei amu hana khanganjari paknaba masuna higong masu pangnai aduga awawa masu pangnai aduga paknaba maikeina singkhai maikei paknaba maikeina santhongga makhaga pangnai leisa pakhangi oibana ningbana ama oigani thawni pono lei asangma amadi kismis mathangda Kumbharasi ngasi thawan gi humni pamba August ki tang 35 thangja numiki Kumbharasi gi phol amu khangminarasi leiramba daw pumba numiyungba matungdagi mangkhragani amangbana hemba khudongchadabata oiba matam lakani siksimbiu ayugi pung 10 phawa mai pakadaba khungsa lei mingchet tamba kanagani ngang sakpa higani miwa thajarabadi kiba singnaba phawgani paknaba masuna higong masu aduga paknaba maikeina maning maikei pengnai leisa pakhangi oibana matam hon kho thawni polam lei higo amadi thoiding amuka hana ngasigi Kumbharasi gi paknaba masu amadi maikei khanganjari ngasigi oina Kumbharasi gi paknaba masu se higong masu pangnai aduga paknaba maikeina maning maikei pangnai isa pakhangi obana matam hon kho thawni polamna lei higo amadi thoiding mathangda Meena Rasi ngasi thawan gi humni pamba August ki tang 35 thangja numiki Meena Rasi gi phon khangminarasi yamna afaba matam oiri kanabata oiba laibok phaba hengatba phaba sinjak mingchat amasung sen phangba nungaibo oi laibok thoina phagani michang wa loi asa lakani adubu sakhangdabana kihanba pai miyanga lana khanabadi lei inthaba phagani pangnaba masuna sangbanaba masu amasung hangapa masu changlap tawba phai aduga paknaba maikeina awang maikei pangnai leisa pakhangi obina mai pakjagani thawni polam lei higo amadi thoiding amuka hana Meena Rasi ngasigi thawan gi humni pamba August ki tang 35 thangja numiki Meena Rasi gi paknaba masu amadi maikei amu hana khanganjari ngasigi oina Meena Rasi gi paknaba masu di sangbanaba masu amasung hanggampan changlap tawba masu pangnai aduga paknaba maikeina awang maikei pangnai leisa pakhangi oibana mai pakjagani thawni polamna lei higo amadi thoiding ngasi August ki tang 35 thawan gi humni pamba thangja numiki Rasi 12 gi afafata paknaba masu hariba numisigi oina hariba masusing asi asigi oina set chaba da masusing asi isada set inbada natraga lumal oina sinabada kanaba phambigani amadi hariba maikeising asida ngasigi oina chathok achin tawbada afaba mangol oja oithak phangani ngasigi oina August ki tang 35 thawan gi humni pamba thangja numiki
ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫